ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯂꯟꯆꯦꯟꯕꯤ ꯃꯉꯥꯡ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ, ꯀꯕꯣꯛꯂꯩ ꯁꯨꯃꯥꯡꯗ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯔꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯊꯣꯏꯕꯤꯗꯤ ꯍꯧꯒꯠꯂꯒ ꯃꯪꯒꯣꯜꯗ ꯐꯝꯂꯒ ꯁꯥꯟꯅꯔꯤ꯫ ꯏꯆꯥꯇꯣꯝꯕꯤ, ꯅꯆꯦꯗꯨꯗꯤ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯥ? ꯍꯣꯏ ꯏꯃꯥ, ꯍꯧꯒꯠꯍꯧꯗ꯭ꯔꯤ, ꯇꯨꯝꯍꯧꯔꯤ꯫ ꯑꯩꯅ ꯍꯧꯒꯠꯂꯁꯤ ꯍꯥꯏꯕꯒ ꯃꯥꯗꯤ ꯇꯥꯍꯧꯗꯦ, ꯃꯈꯨꯠ ꯃꯁꯥꯒ ꯇꯤꯡꯊꯣꯛꯇꯅꯅꯦ ꯇꯨꯝꯍꯧꯕꯅꯤ꯫ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ, ꯃꯁꯥꯁꯤꯗ ꯃꯥ ꯅꯨꯄꯤꯅꯦꯁꯦ ꯀꯔꯤꯝꯇ ꯍꯦꯛ ꯈꯟꯗꯦ, ꯅꯨꯄꯥꯒꯤ ꯃꯇꯧꯗ ꯇꯝꯗꯣꯏꯒꯤ ꯇꯧꯔꯒ ꯂꯩꯖꯦ꯫ ꯍꯧꯒꯠꯂꯣ ꯍꯥꯏꯔꯁꯨꯅꯦ ꯃꯥꯒꯤ ꯃꯕꯨꯡꯗꯤ ꯍꯧꯒꯠꯇ꯭ꯔꯤ꯫ ꯃꯥꯅ ꯇꯨꯝꯕ ꯌꯥꯔꯒ ꯑꯩꯅ ꯀꯔꯤꯒꯤ ꯌꯥꯔꯣꯏ? ꯅꯁꯥꯒꯤ ꯅꯁꯥ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯅ ꯑꯣꯟꯈꯠꯂꯒ ꯈꯨꯃꯛ ꯇꯧꯔꯤꯕꯅꯤ꯫ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯇꯧꯕ ꯏꯆꯥꯁꯤꯅ ꯅꯨꯄꯤ ꯑꯣꯏꯅ ꯍꯦꯛ ꯄꯣꯛꯁꯤꯜꯂꯤ꯫ ꯉꯥꯡꯅꯕ ꯋꯥꯗꯧꯔꯤꯗ ꯃꯁꯤ ꯑꯉꯥꯡꯁꯦ꯫ ꯏꯃꯥ, ꯏꯆꯦꯗꯣ ꯑꯃꯨꯛꯀ ꯍꯧꯗꯣꯛꯎ ꯆꯣꯔꯥ꯫ ꯕꯦꯝꯃ, ꯍꯧꯗꯣꯛꯂꯨꯔꯅꯨ, ꯀꯥꯟꯅꯔꯔꯣꯏ꯫ ꯃꯥꯅ ꯍꯧꯒꯠꯅꯤꯡꯕ ꯃꯇꯝꯗ ꯍꯧꯒꯠꯆꯔꯁꯅꯤ꯫ ꯑꯩꯅꯦ ꯃꯥꯒꯤ ꯏꯁꯧꯗꯤ ꯌꯥꯝ ꯇꯥꯅꯤꯡꯗꯦ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯠ ꯇꯥ ꯐꯥꯎꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯩꯔꯒ ꯂꯩꯗꯣꯏꯁꯦ꯫ ꯃꯥ ꯉꯥꯡꯅꯒꯗꯧꯒꯤ ꯁꯔꯨꯛꯄꯨꯅꯦ ꯑꯩ ꯀꯩ ꯃꯃꯥꯏ ꯑꯣꯏꯅ ꯅꯥꯜꯂꯨꯔꯒꯦ? ꯆꯠꯂꯨ, ꯅꯪꯁꯨ ꯅꯃꯥꯏ ꯅꯃꯤꯠ ꯇꯥꯊꯣꯛꯂꯨꯔꯣ꯫ ꯇꯨꯝꯕ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯁꯥꯟꯅꯕ ꯍꯧꯅꯗꯦ꯫ ꯆꯠꯂꯨ, ꯃꯔꯝ ꯃꯣꯛꯄꯅꯤ ꯏꯆꯥꯗꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯆꯥꯅꯨꯄꯥ ꯑꯆꯧꯕꯗꯤ ꯍꯧꯒꯠꯂꯛꯂꯦ, ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯆꯥꯎꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤ꯫ ꯏꯕꯨꯡꯉꯣ, ꯅꯆꯥꯅꯨꯄꯤꯗꯤ ꯍꯧꯒꯠꯂꯧꯔꯕ꯭ꯔꯣ? ꯅꯪꯗꯤ ꯅꯃꯥꯏ ꯅꯃꯤꯠ ꯇꯥꯔꯕ꯭ꯔꯣ? ꯀꯥꯏꯗꯒꯤ ꯍꯧꯒꯠꯄꯅꯣꯗ, ꯒ꯭ꯔꯣ ꯒ꯭ꯔꯣ ꯂꯥꯎꯈꯩ ꯇꯨꯝꯍꯧꯔꯤ꯫ ꯃꯥꯒꯤ ꯅꯥꯀꯣꯛꯄꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯑꯩꯁꯨ ꯇꯨꯝꯕ ꯌꯥꯗꯗꯅ ꯍꯧꯒꯠꯂꯛꯑꯕꯅꯤ꯫ ꯏꯃꯥ, ꯍꯌꯦꯡꯗꯒꯤ ꯃꯁꯤ ꯑꯉꯥꯡꯁꯦ ꯀꯥꯏꯗꯅꯣ ꯇꯨꯝꯍꯜꯂꯨꯆꯣ, ꯑꯩ ꯑꯍꯤꯡꯒ ꯑꯝꯇ ꯇꯨꯝꯕ ꯌꯥꯗꯦ꯫ ꯑꯣ, ꯏꯆꯥꯗꯤ ꯇꯨꯝꯕ ꯌꯥꯗꯕꯗꯨꯅ ꯑꯍꯤꯡꯗ ꯒ꯭ꯔꯣ ꯒ꯭ꯔꯣ ꯂꯥꯎꯔꯤꯗꯣ ꯑꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯣꯏ ꯑꯅꯤ ꯄꯥꯔꯒ ꯇꯧꯔꯛꯄꯗꯗꯤ ꯅꯄꯥ ꯏꯕꯥꯅꯤꯗꯤ ꯇꯨꯝꯗ꯭ꯔꯦꯅꯦꯍꯦ꯫ ꯑꯍꯜ ꯑꯣꯏꯔꯕ ꯑꯩꯈꯣꯏ ꯐꯥꯎ ꯑꯗꯨꯃꯥꯏꯅ ꯇꯧꯖꯗꯦ꯫ ꯅꯣꯏ ꯅꯆꯤꯟꯅꯧꯄꯥꯗꯤ ꯂꯣꯏꯔꯦ, ꯑꯃꯨꯛꯇꯣꯏꯕ ꯁꯟ ꯏꯔꯣꯏꯅ ꯈꯣꯡꯕꯁꯤ ꯃꯉꯥꯏꯅꯦ꯫ ꯑꯗꯨ ꯅꯪꯁꯨ ꯅꯆꯥꯅꯨꯄꯤꯁꯦ ꯈꯔ ꯉꯥꯡꯉꯨꯅꯦ, ꯃꯁꯤ ꯌꯥꯔꯔꯣꯏ꯫ ꯍꯧꯖꯤꯛ ꯁꯦꯡꯗꯣꯛꯍꯧꯗ꯭ꯔꯕꯗꯤ ꯍꯌꯦꯡꯋꯥꯏ ꯆꯥꯎꯔꯐꯥꯎ ꯃꯥꯒꯤ ꯍꯩꯅꯕꯤꯁꯦ ꯑꯗꯨꯝ ꯇꯧꯈꯤꯕ ꯇꯥꯔꯦ꯫ ꯃꯥ ꯃꯁꯥꯁꯤ ꯅꯨꯄꯤꯅꯦꯁꯤ ꯀꯥꯎꯊꯣꯛꯄꯒꯨꯝ ꯇꯧ꯫ ꯍꯧꯖꯤꯛꯄꯨꯗꯤ ꯑꯉꯥꯡꯅꯤ, ꯄꯪꯂꯩ ꯂꯩꯖꯕ ꯌꯥꯏ, ꯑꯗꯨꯕꯨ ꯆꯥꯎꯔꯛꯂꯒ ꯐꯔꯛꯇ꯭ꯔꯀꯥꯟꯗꯗꯤ ꯅꯪꯁꯨ ꯉꯥꯡꯒꯦ ꯆꯩꯒꯤꯗꯤ ꯍꯥꯏꯗꯦ꯫ ꯁꯥꯟꯅꯕ ꯆꯠꯂꯨꯁꯦꯅ ꯍꯧꯔꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯈꯤ꯫ ꯅꯨꯄꯤꯒꯗꯤ ꯑꯃꯠꯇ ꯁꯥꯟꯅꯗ꯭ꯔꯕꯅꯤꯅ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯊꯣꯠꯄ ꯃꯦꯡꯕꯗꯣ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯅꯨꯄꯥꯒꯗ ꯁꯥꯟꯅꯔꯕꯅꯤꯅ ꯅꯨꯄꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯆꯞ ꯆꯥꯅ ꯂꯧꯔꯦ꯫ ꯅꯆꯥꯅꯨꯄꯤꯁꯦ ꯑꯩꯅ ꯍꯦꯟꯖꯤꯜꯂꯨꯕꯒ ꯉꯝꯕ ꯅꯠꯇꯦ꯫ ꯃꯥꯒꯤ ꯃꯆꯤꯡ ꯃꯇꯥꯁꯤꯒ ꯑꯩꯕꯨ ꯄꯥꯏꯔꯒ ꯂꯪꯊꯣꯛꯄꯤꯔꯗꯤ ꯑꯩꯗꯤ ꯑꯗꯨꯝ ꯁꯨꯞꯆꯤꯜꯂꯒ ꯇꯥꯔꯦ꯫ ꯑꯗꯨꯅ ꯃꯥ ꯌꯥꯎꯔꯗꯤ ꯏꯃꯥꯟꯅꯕꯁꯤꯡꯅ ꯑꯩꯉꯣꯟꯗ ꯍꯦꯟꯖꯤꯜꯂꯛꯄ ꯉꯝꯗꯦ꯫ ꯃꯥ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯕꯨ ꯍꯦꯛꯇ ꯎꯁꯤꯠꯄꯤꯗꯦ꯫ ꯑꯗꯨꯅ ꯃꯥꯒ ꯑꯗꯨꯝ ꯁꯥꯟꯅꯕ ꯆꯠꯂꯤꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯁꯤꯡꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ, ꯂꯣꯏ ꯑꯣꯟꯅꯔꯦ꯫ ꯅꯨꯄꯤ ꯑꯣꯏꯗꯧꯕꯁꯤꯅ ꯅꯨꯄꯥ ꯑꯣꯏꯍꯜꯂꯦ, ꯅꯨꯄꯥ ꯑꯣꯏꯗꯧꯁꯤꯅ ꯅꯨꯄꯤ ꯑꯣꯏꯍꯜꯂꯦ꯫ ꯑꯩꯗꯤ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯏꯗ꯫ ꯆꯠꯂꯨ, ꯆꯥꯛ ꯂꯣꯏꯗꯧꯔꯦ꯫ ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯈꯪꯗꯕꯤꯗꯣ ꯍꯧꯗꯣꯛꯂꯨꯔꯣ꯫ ꯍꯟꯗꯛꯀ ꯍꯧꯒꯠꯂꯛꯇ꯭ꯔꯕꯗꯤ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯌꯨ꯫ ꯈꯪꯗ꯭ꯔꯦꯗ, ꯏꯆꯥ ꯅꯨꯄꯥꯁꯤ ꯃꯤꯔꯣꯜꯂꯤꯀꯥꯟꯗ ꯑꯩꯅ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤ ꯃꯁꯛ ꯅꯨꯡꯁꯤꯕꯤꯗꯨ ꯍꯦꯛ ꯄꯥꯝꯃꯨꯔꯦ꯫ ꯏꯆꯥ ꯅꯨꯄꯤꯁꯤ ꯃꯤꯔꯣꯜꯂꯤꯀꯥꯟꯗꯅ ꯅꯨꯄꯥ ꯍꯦꯛ ꯄꯥꯝꯃꯨꯔꯦ꯫ ꯑꯗꯨꯅꯔ ꯈꯪꯗꯦ ꯑꯅꯤꯁꯤ ꯑꯣꯟꯅ ꯇꯩꯅꯅ ꯄꯣꯛꯂꯤꯕꯁꯤ꯫ ꯃꯈꯣꯏꯅ ꯆꯥꯎꯔꯛꯂꯒ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯃꯊꯥꯁꯤ ꯑꯣꯟꯊꯣꯛꯅ ꯁꯥꯈ꯭ꯔꯦꯗ꯫ ꯉꯥꯡꯅ ꯁꯛꯅꯕꯅꯒ ꯌꯥꯗꯕꯅꯦ, ꯃꯄꯥꯅꯒ ꯋꯥ ꯉꯥꯡꯒꯟꯗꯕꯅꯦ꯫ ꯊꯣꯏꯕꯤꯅ, ꯏꯃꯥ, ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯇꯥꯆꯧꯁꯤꯅ ꯆꯠꯄ ꯀꯥꯟꯗ ꯊꯦꯛꯑ ꯊꯦꯛꯑꯒ ꯆꯠꯂꯤꯁꯦ, ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯦꯌꯥꯏꯅ ꯃꯈꯨꯠ ꯃꯁꯥꯒ ꯐꯟꯗꯣꯛꯑꯒ ꯆꯠꯂꯤꯁꯦ? ꯑꯩꯁꯨ ꯏꯆꯦ ꯌꯥꯏꯗꯧꯅ ꯆꯠꯇꯣꯏꯔꯥ? ꯌꯥꯗꯦ ꯌꯥꯗꯦ ꯕꯦꯝꯃ, ꯅꯣꯏ ꯇꯥꯆꯧꯒ ꯅꯆꯦ ꯌꯥꯏꯒꯗꯤ ꯉꯥꯎꯔꯕꯅꯤ꯫ ꯃꯣꯏꯒ ꯃꯥꯟꯅꯕ ꯌꯥꯗꯦꯀꯣ꯫ ꯏꯆꯥꯗꯤ ꯏꯃꯥꯅ ꯍꯥꯏꯕ ꯏꯟꯗꯧꯅꯤ, ꯃꯣꯏꯗꯤ ꯂꯣꯏꯅ ꯂꯝ ꯍꯦꯟꯕꯅꯤ꯫ ꯑꯗꯣ ꯏꯃꯥ, ꯏꯆꯦ ꯌꯥꯏꯅ ꯃꯣꯏꯅ ꯁꯥꯟꯅꯕ ꯆꯠꯄꯗ ꯑꯩꯁꯨ ꯌꯥꯎꯁꯦꯅ ꯍꯥꯏꯌꯦꯕ꯫ ꯅꯆꯦ ꯑꯩꯅ ꯍꯥꯏꯕ ꯌꯥꯔꯅꯤ ꯕꯦꯝꯃ, ꯃꯗꯨꯒꯤ ꯑꯉꯥꯡꯗꯨꯗꯤ ꯄꯨꯔꯥ ꯇꯥꯏꯌꯣꯟꯅꯔꯕꯅꯤ꯫ ꯃꯥꯅ ꯉꯥꯡꯕꯒ ꯇꯥꯔꯨꯅꯨꯀꯣ꯫ ꯃꯆꯥꯁꯤꯡꯒ ꯄꯨꯟꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ ꯃꯇꯨꯡ ꯑꯆꯧꯕꯒ ꯃꯆꯟꯅꯨꯄꯤꯒꯗꯤ ꯁꯥꯟꯅꯕꯅꯤ ꯍꯥꯏꯗꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯂꯥꯛꯄꯗ ꯍꯦꯝꯕꯅ ꯈꯧꯔꯥꯡꯅ ꯉꯥꯏꯔꯝꯃꯤ꯫ ꯃꯥꯅ ꯉꯥꯏꯔꯤꯕꯗꯣ ꯑꯇꯩ ꯅꯠꯇꯦ, ꯆꯥꯎꯕꯕꯨꯅꯤ꯫ ꯃꯈꯣꯏ ꯁꯥꯟꯅꯕ ꯃꯇꯝꯗ ꯍꯦꯝꯕꯒꯤ ꯃꯤꯆꯪ ꯆꯥꯎꯕꯅ ꯑꯗꯨꯝ ꯆꯪꯕꯤ, ꯑꯗꯨꯅ ꯍꯦꯝꯕ ꯆꯥꯎꯕꯒꯤ ꯃꯇꯨꯡ ꯀꯣꯏꯏꯟ ꯏꯟꯅꯩ꯫ ꯃꯥꯅ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯏꯜꯂꯤ, ꯑꯗꯨꯅ ꯃꯌꯥꯝꯅ ꯃꯥꯕꯨ ꯆꯥꯎꯕꯒꯤ ꯃꯅꯥꯏ ꯍꯥꯏꯅ ꯀꯧꯏ꯫ ꯍꯦꯝꯕꯅ, ꯉꯁꯥꯏꯗꯩ ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯅꯤ ꯈꯪꯕ, ꯑꯗꯨꯒ ꯃꯣꯏꯅ ꯑꯩꯕꯨ ꯃꯄꯨ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯃꯅꯥꯏꯁꯨ ꯁꯥꯟꯅꯕ ꯌꯥꯎꯕ ꯌꯥꯔꯔꯣꯏꯅ ꯍꯥꯏꯔꯤꯕ꯫ ꯅꯪꯗꯤ ꯅꯆꯤꯟ ꯄꯥꯟꯗ꯭ꯔꯣ, ꯈꯨꯝꯕ ꯍꯩꯇ꯭ꯔꯣ? ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯅꯑꯣꯡꯗꯨꯗꯅꯤ ꯃꯤꯅ ꯅꯪꯕꯨ ꯑꯗꯨꯝ ꯂꯛꯅꯕꯤꯔꯤꯗꯣ꯫ ꯏꯕꯨꯡꯉꯣ, ꯅꯨꯄꯥ ꯑꯣꯏꯔꯗꯤ ꯅꯨꯄꯥꯒꯨꯝꯅ ꯊꯧꯅꯥ ꯂꯩꯌꯣ꯫ ꯅꯪꯗꯤ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯅꯨꯄꯤꯒꯨꯝ ꯇꯧꯔꯦ, ꯑꯗꯨꯅꯗꯤ ꯃꯤꯅ ꯑꯗꯨꯝ ꯎꯁꯤꯠꯄꯤꯗ ꯇꯥꯕꯅꯤ꯫ ꯑꯩ ꯍꯩꯅꯗꯦ ꯅꯪꯒꯤ ꯃꯑꯣꯡ ꯃꯇꯧꯗꯣ꯫ ꯃꯤꯅ ꯈꯠꯅꯕ ꯍꯧꯔꯁꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯦꯗꯣ꯫
ꯑꯗꯨꯅ ꯈꯔ ꯁꯦꯝꯗꯣꯛꯑꯣ ꯈꯪꯕ꯭ꯔꯥ ꯂꯥꯛꯑꯣ ꯁꯥꯟꯅꯕ ꯌꯥꯎꯔꯁꯤ ꯑꯉꯥꯡꯁꯤꯡꯗꯨ ꯁꯨꯝ ꯁꯥꯟꯅꯔꯤꯉꯩꯗ ꯈꯪꯍꯧꯗꯅ ꯆꯥꯎꯕꯒ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯈꯠꯅꯔꯛꯂꯝꯃꯤ ꯆꯤꯟꯅ ꯁꯨꯝ ꯈꯠꯅꯔꯝꯕꯗꯒꯤ ꯈꯨꯠ ꯌꯥꯎꯅꯔꯛꯂꯤ ꯑꯆꯧꯕ ꯑꯃꯗꯤ ꯑꯇꯩ ꯑꯉꯥꯡꯁꯤꯡꯅ ꯈꯥꯝꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯉꯝꯗ꯭ꯔꯗꯨꯅ ꯑꯆꯧꯕꯅ ꯃꯃꯥ ꯀꯧꯕ ꯆꯦꯟꯈꯤ ꯀꯕꯣꯛꯂꯩ ꯐꯤꯡꯅ ꯂꯥꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯅꯥ ꯂꯩꯗꯨꯅ ꯐꯨꯔꯒ ꯃꯌꯨꯝꯗ ꯄꯨꯔꯛꯏ ꯀꯔꯤ ꯑꯉꯥꯡꯅꯣ ꯅꯪꯕꯣ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯕ ꯅꯪꯕꯣ ꯍꯥ ꯅꯨꯄꯥꯔ ꯅꯨꯄꯤꯔꯕ ꯅꯪꯕꯣ ꯅꯨꯄꯤ ꯅꯪꯅ ꯅꯨꯄꯥ ꯃꯌꯥꯝ ꯃꯔꯛꯁꯤ ꯁꯥꯟꯅꯕ ꯌꯥꯎꯁꯤꯟꯗꯅ ꯅꯁꯨꯡ ꯅꯃꯥꯟꯅꯕꯤꯁꯤꯡꯒ ꯁꯥꯟꯅꯒꯦꯗꯤ ꯍꯥꯏꯗꯅꯦ ꯑꯗꯨꯒ ꯃꯤꯒꯤ ꯅꯨꯄꯥꯁꯤꯒ ꯐꯨꯅꯗꯅ ꯅꯪ ꯌꯥꯝ ꯀꯜꯂꯦ ꯁꯤꯔꯕ ꯍꯥ ꯅꯕꯨꯡꯁꯤꯐꯥꯎ ꯅꯣꯡꯇ ꯃꯤ ꯈꯠꯅꯗꯦ ꯅꯪꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯒ ꯑꯃꯨꯛ ꯈꯠꯅꯔꯦꯒ ꯑꯃꯒ ꯑꯃꯨꯛ ꯐꯨꯅꯔꯦꯒ nupi nang na mahele nang ngay na kay suhay bida ba sida niya nang kamihele nang kanita na nang nasidi nasasi nupi ni hay ba kang mangamjib na kokto tugay giba yura nang anita na nang ay nahubo nati moy na yung da usita ba huray ni mi na yung da usita ba di yaroy angam ba pudat na gadam ni moy na paway na moy nang ambagi wadi laiti ay na niya moy kanam ta kibidi adoy ma ay gisamse sangwan kre mi kat na bada moy na ay gisamse sangwan ni na moy na poy bada yam nungay ba moy na ay siyam na moy gidi masam na sangwan ni na moy gi poy gi na hot na bada di hekta yadi aduna ima moy daw na gisamse di na katlasi ay niya samsi siya na bada su yam wari hay wai chawraga oina sanghalage ba hausikti ay ngawai banina samtela su kai su kai de koi ma ai su samsi teladi moi da amta pena puthaki ge ba ayam pen de ba kaya da ngamni ba angang ni yengo ba si ima asna sawraga ngangi sia ki dana to mi lei de hai de aduga samka asi mi ge phuna ba nongai de kai hai nang hatlage nang lei kai ai sia ingna lei ba phanglaroi mathong saw pau atek ta de ai na ngang ba sunong da ta de nang siga may ngang na doy no kangdre mi na masa warak taba mama su tahan ba kay gino ba nang na mi gi masa do namsilag pururi budu bo ngak lay ba di mi gi mama do amuk laklani pi na panida ay hay sini ko ay mayom hek yaw baga kabok lay na masa bu pudaram asaw bu na kan na khamjarami marin khabi sawba hoy may hayde tumina sayna do khang masa kaw banina sawning da na pururasu amuk no ngai rakche aduna imung da sangwana thajin kre chawbana imong hek jangkhibaga chawbaga phunaruba angangdugi mamadu sauna lai hey nasa nupi ne nupara khangdabido kadai sakre kauthoro ai kanana haiba khangalamge noi sunya nasa warak pai jamale aduga ai lai ngai sidane anta warak piramge isia ai su isa du sairami isi su sawudi sawning lamani isa do matung tawdana ba hairage ngasidari isa do ngakpiro nangna dumai na hairaga ai ne ka tumin to kadaba nati yengo isa se mamai mamise khujin maram ngakta ngai masinga si ithok libasi sida wona tuming to kadraba kauthoro noisu nasa du kan khan nasa do nupi oirabadi nupi gumna lehelu nupa marta pulan gano nacha gi sakta makne nupa si mangai ne ming makne chawbi he kausel isia ekhoi si isa do warak ta banati ngangli ni sairi ni phuri adubu kai su kanade he pokpadagi asumna to tawraga laklaban semdok pa khara wadana tawri ekhoi su pai leitadina tawriban masida mayam sina koibu isa warak tabo oina ubir isi hoisu angang sing sina khatnari bado kari maramgin kanana han hauge haibado han thijin bi asumaran khangdana han ekta phingkat pasu phatida aigi isa do nupa do na tawjarasu ngasi phau kana ta khatna ba haurudi ichi gi isa warak set padudi angang matik natana yang ausit nei mi siam usiti ngasi khatnari basisu nasaduna natai sa da wa hairak padagi isi di khangbi da bro isa soklabani haidna mingona nganglurage sairurage na hekta lai isina isa nungsibagum aisu isa nungsiriban mini isa buthi na ngangbodo tawa ngam phaja na haina ba yaba ngaktan isia ngangthoki bu wase amuk hanjilu yadaba angang sing hai basidi sanaradi khara su khatna batar pakhal mapung phaji ba ngaktan sina phai sina phate khangba na sida angangi misang sang bahuna di isi gi isa da nati sokli base ai gi isa nupi su sokli ban ado ai kari haigi haubasu isigi nasaduna hauban aduna ne sia angangi hakan yamna sangbin angang moidi ngak leiraga dum kauna kini ahal lai khoi tani nungai na hauroi dawba is nangi poktak ta balak ko na ti be mau ama oigera ama bo oigera nasado nupi nupa marta sana ba yawan gan aigi isadi nupa ne aigi mani ne asok pa apan ma matta yaba nati nangi nasa nupi dudi nupi kai su kanati khara leiraga migi mai na sakhi dawba isigi wahido khara kan mankre yarani lami somda leire lengbikro ibema tamdra su satkani nya noigi na yumsida yam lei janing manate
ꯕꯦꯝꯃ ꯃꯇꯨꯡꯗꯗꯤ ꯅꯆꯥꯅꯨꯄꯤ ꯍꯤꯡꯆꯥꯕꯤꯗꯣ ꯊꯥꯗꯣꯔꯛꯀꯅꯨ ꯀꯕꯣꯛꯂꯩ ꯌꯥꯝꯅ ꯁꯥꯎꯏ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯁꯥꯟꯅꯕ ꯆꯠꯍꯟꯗ꯭ꯔꯦ ꯆꯥꯎꯕꯅ ꯂꯥꯛꯇ꯭ꯔꯕꯗ ꯍꯦꯝꯕꯁꯨ ꯁꯥꯟꯅꯕꯗꯤ ꯌꯥꯎꯗ ꯆꯥꯎꯕꯕꯨ ꯑꯗꯨꯝ ꯉꯥꯏꯗꯨꯅ ꯃꯌꯥꯝꯅ ꯁꯥꯟꯅꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯦ ꯑꯁꯨꯝ ꯉꯥꯏꯔꯝꯕꯗꯒꯤ ꯂꯥꯛꯃꯟꯗꯕꯗꯨꯗ ꯍꯦꯝꯕ ꯆꯥꯎꯕ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯇꯧꯐꯝ ꯈꯪꯗꯅ ꯂꯩꯔꯝꯕ ꯆꯥꯎꯕꯁꯨ ꯍꯦꯝꯕ ꯂꯥꯛꯄꯗꯒꯤ ꯋꯥꯈꯜꯗꯨ ꯅꯨꯡꯉꯥꯏꯖꯔꯦ ꯑꯉꯥꯡꯅꯤꯅ ꯆꯥꯎꯕꯁꯨ ꯌꯨꯝꯗ ꯁꯨꯝ ꯂꯩꯌꯨ ꯌꯥꯗꯕꯅꯤꯅ ꯁꯥꯟꯅꯕ ꯑꯃꯨꯛ ꯆꯠꯂꯤ ꯑꯁꯨꯝꯅ ꯍꯦꯝꯕ ꯑꯃꯗꯤ ꯆꯥꯎꯕ ꯑꯗꯨꯃꯛ ꯂꯣꯏꯅꯗꯨꯅ ꯂꯥꯛꯄꯅ ꯑꯅꯤꯃꯛ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯔꯛꯂꯦ ꯑꯁꯤꯐꯥꯎ ꯃꯈꯣꯏ ꯑꯅꯤ ꯍꯥꯟꯅꯒꯨꯝꯅ ꯂꯣꯏꯅꯔꯤ ꯃꯤ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯂꯛꯅꯕꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤ ꯅꯣꯡꯃꯒꯤ ꯎꯅꯍꯧꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯅꯗꯦ ꯅꯣꯡꯃꯒꯤ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯊꯦꯡꯅꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯁꯤ ꯅꯨꯡꯁꯤꯕꯤꯕꯁꯨ ꯌꯥꯎ ꯊꯤꯅ ꯉꯥꯡꯅꯕꯤꯕꯁꯨ ꯌꯥꯎ ꯅꯣꯡꯃꯁꯨ ꯃꯈꯣꯏ ꯑꯅꯤ ꯆꯠꯃꯤꯟꯅꯔꯤꯉꯩ ꯃꯌꯥꯝꯅ ꯂꯛꯅꯔꯦ ꯍꯣꯏ ꯃꯤꯗꯤ ꯌꯥꯗꯦꯀꯣ ꯌꯥꯝ ꯅꯨꯡꯁꯤꯅꯩꯀꯣ ꯀꯂꯛꯆꯩꯌꯦ ꯑꯣꯏꯕ ꯑꯗꯣ ꯅꯈꯣꯏ ꯑꯅꯤꯁꯤꯕꯨ ꯀꯔꯝꯕꯅ ꯅꯨꯄꯥꯅꯣ ꯀꯔꯝꯕꯅ ꯅꯨꯄꯤꯅꯣ ꯑꯌꯦꯡꯕ ꯈꯣꯏꯗꯤ ꯀꯣꯛ ꯉꯥꯎꯔꯦ ꯅꯠꯇꯦ ꯅꯈꯣꯏ ꯑꯅꯤꯁꯦ ꯑꯣꯟꯅ ꯇꯩꯅꯕꯒꯨꯝ ꯇꯧꯏꯅꯦ ꯑꯃꯅ ꯏꯇꯥꯎ ꯅꯪ ꯁꯤꯗꯤ ꯋꯥꯈꯜ ꯇꯥꯃꯟꯈꯤꯗ꯭ꯔꯤꯌꯦ ꯌꯦꯡꯉꯣ ꯍꯦꯝꯕꯅ ꯅꯨꯄꯤꯅꯤ ꯆꯥꯎꯕꯅ ꯅꯨꯄꯥ ꯈꯪꯕ꯭ꯔꯥ ꯅꯈꯣꯏꯅꯤ ꯁꯥꯎꯅꯨꯀꯣ ꯑꯩꯈꯣꯏ ꯏꯇꯥꯎꯁꯤꯅ ꯈꯪꯗꯗꯅ ꯍꯥꯏꯖꯔꯤꯅꯤ ꯍꯪꯖꯔꯤꯅꯦꯕꯁꯨ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯂꯞ ꯑꯣꯟꯁꯤꯟꯅꯔꯒ ꯅꯣꯛꯃꯤꯟꯅꯩ ꯑꯃꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯦ ꯑꯗꯨꯗꯤꯅꯦ ꯅꯣꯏꯅꯤꯒꯤꯁꯦ ꯁꯨꯃꯥꯏꯅ ꯍꯦꯛ ꯇꯧ ꯍꯦꯝꯕ ꯅꯪꯅ ꯍꯦꯝꯕꯤꯅꯤ ꯍꯦꯛ ꯑꯣꯟꯊꯣꯛ ꯆꯥꯎꯕꯅ ꯁꯦꯠꯂꯤ ꯐꯅꯦꯛꯁꯦ ꯅꯪꯅ ꯁꯦꯠꯀꯗꯕ ꯑꯗꯨꯒ ꯆꯥꯎꯕ ꯅꯪꯗꯤ ꯃꯤꯡꯗꯣ ꯑꯣꯟꯊꯣꯛꯇ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨꯒ ꯐꯅꯦꯛ ꯁꯦꯠꯂꯤꯕꯗꯣ ꯈꯨꯗꯩ ꯑꯣꯏꯅ ꯁꯦꯠ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯆꯞ ꯆꯥꯟꯅꯔꯅꯤ ꯅꯈꯣꯏ ꯑꯅꯤꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯔꯔꯣꯏꯕ ꯅꯣꯏ ꯑꯅꯤꯗꯤ ꯅꯁꯛꯁꯨ ꯐꯖꯩꯗꯣ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯇꯥꯎ ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯅꯕꯨ ꯊꯦꯡꯅꯍꯜꯂꯤ ꯂꯥꯏꯁꯤꯅ ꯊꯥꯒꯠꯇꯕ ꯉꯝꯗꯦꯍꯦ ꯏꯁꯣꯔ ꯃꯥꯁꯨ ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ ꯑꯗꯨꯗꯤ ꯏꯇꯥꯎ ꯍꯌꯦꯡꯋꯥꯏ ꯃꯈꯣꯏ ꯂꯨꯍꯣꯡꯕꯗꯗꯤ ꯆꯥꯎꯕꯅ ꯑꯣꯏꯅ ꯀꯣꯌꯦꯠꯀ ꯌꯦꯠꯇꯅ ꯍꯦꯝꯕ ꯂꯧꯕ ꯆꯠꯄ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯕꯣꯔ ꯃꯃꯥꯟꯅꯕꯒ ꯑꯣꯏꯗꯅ ꯑꯁ ꯐꯅꯕꯨ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅꯤꯅꯦ ꯂꯩꯕꯥꯛꯀꯤ ꯀꯨꯝꯍꯩ ꯑꯣꯏꯗꯧꯔꯤ ꯄꯣꯠꯅꯤꯗ ꯍꯥꯏꯗꯤ ꯃꯣꯏꯒꯤꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯗꯧꯔꯤꯅꯦꯕ ꯍꯌꯦꯡꯋꯥꯏ ꯆꯥꯔꯣꯜ ꯁꯨꯔꯣꯜꯅ ꯐꯥꯎꯕ ꯋꯥꯔꯤꯅ ꯍꯧꯒꯗꯧꯔꯤ ꯄꯣꯠꯅꯤꯗ ꯑꯃꯅ ꯑꯉꯥꯡꯗꯤ ꯀꯅꯥꯅ ꯄꯣꯛ ꯇꯥꯔꯦ ꯑꯗꯨꯗꯤ ꯆꯥꯎꯕ ꯃꯥꯅ ꯃꯤ ꯈꯠꯅꯔꯤꯈꯩ ꯃꯃꯥꯅ ꯃꯤꯋꯥ ꯑꯗꯨꯝ ꯇꯥꯕꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯥ ꯃꯤꯒ ꯈꯠꯅꯗꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯗ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯇꯥꯔꯝꯕꯗꯨ ꯉꯝꯂꯛꯇ꯭ꯔꯦ ꯃꯆꯤꯟ ꯈꯨꯝꯕ ꯍꯧꯔꯛꯂꯦ ꯅꯣꯏꯒꯤꯁꯦ ꯑꯩꯈꯣꯏꯕꯨ ꯁꯤꯠꯇ꯭ꯔꯤꯅꯦꯕ ꯍꯥ ꯅꯣꯏ ꯑꯩꯈꯣꯏꯒꯤ ꯀꯅꯥ ꯑꯣꯏꯔꯤꯒꯦ ꯅꯣꯏꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯖꯩꯗꯨꯕꯣ ꯍꯥ ꯅꯣꯏ ꯅꯊꯧ ꯀꯩꯝ ꯂꯩꯖꯗ꯭ꯔꯕꯕ ꯑꯩꯈꯣꯏꯅꯤ ꯌꯦꯡꯁꯤꯟꯕꯗ ꯅꯣꯏꯒꯤ ꯃꯤꯠꯁꯤꯡꯗꯣ ꯂꯣꯏꯅ ꯆꯣꯛꯊꯔꯝꯃꯅꯤꯅꯦ ꯆꯥꯎꯈꯠꯇꯕꯁꯤꯡꯁꯤꯗꯤ ꯃꯤ ꯌꯦꯡꯁꯤꯟꯗ꯭ꯔꯤꯉꯩꯗ ꯅꯁꯥꯗꯣ ꯍꯥꯟꯅ ꯃꯇꯤꯛ ꯆꯥꯛꯈꯨ ꯑꯗꯨꯗꯤ ꯅꯠꯇꯦ ꯌꯨ ꯈꯔ ꯊꯛ ꯖꯨꯋꯥꯔ ꯈꯔ ꯁꯥꯟꯅ ꯃꯥꯡꯂꯕ ꯅꯈꯣꯏꯅ ꯑꯩꯈꯣꯏ ꯌꯦꯡꯁꯤꯟꯕꯒꯤ ꯅꯇꯤꯛ ꯂꯩꯇꯦ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯗꯤ ꯅꯣꯏꯗꯧꯅ ꯅꯣꯡꯃꯇꯁꯨ ꯇꯧꯖꯗꯦ ꯅꯨꯄꯥ ꯑꯃꯅ ꯁꯥꯎꯅ ꯀꯔꯤ ꯅꯪꯒꯨꯝꯕꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯤ ꯂꯝꯀꯦꯠ ꯂꯝꯃꯥꯏꯕꯤ ꯅꯪꯅꯁꯨ ꯃꯕꯨꯡꯉꯣ ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯉꯥꯡꯕ ꯌꯥꯕ꯭ꯔꯥ ꯕꯦꯝꯃ ꯅꯪꯁꯤ ꯅꯨꯄꯤꯅꯤꯅꯦ ꯅꯨꯄꯥ ꯅꯠꯇꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯂꯦꯝꯅ ꯂꯩꯌꯨꯅꯦ ꯕꯦꯝꯃ ꯅꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯅ ꯉꯥꯡꯍꯜꯂꯛꯄ ꯈꯪꯕ꯭ꯔꯥ ꯅꯣꯏ ꯑꯅꯤꯅ ꯅꯤꯌꯣꯝ ꯆꯨꯝꯃꯗꯤ ꯑꯩꯈꯣꯏꯁꯨ ꯀꯩꯁꯨ ꯉꯥꯡꯉꯣꯏꯅꯦ ꯁꯛꯇꯥꯁꯤꯡꯁꯤꯒ ꯌꯦꯡꯅꯤꯡꯗꯦꯅꯦ ꯆꯥꯎꯕꯅ ꯌꯦꯡꯅꯤꯡꯗ꯭ꯔꯗꯤ ꯌꯦꯡꯕꯤꯅꯨ ꯑꯩꯈꯣꯏꯅ ꯅꯣꯏꯗ ꯌꯦꯡꯗ ꯌꯥꯗꯦ ꯍꯥꯏꯈꯤꯕ꯭ꯔꯣ ꯅꯣꯏꯅ ꯅꯊꯧ ꯂꯩꯇꯕ ꯌꯦꯡꯖꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯏꯁꯥꯒꯤ ꯄꯨꯟꯁꯤ ꯑꯄꯥꯝꯕ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯁꯤꯗ ꯅꯣꯏꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯅꯪ ꯅꯨꯄꯤꯅꯤ ꯈꯔ ꯈꯟꯊꯔꯒ ꯉꯥꯡꯕ ꯇꯝꯃꯨ ꯕꯦꯝꯃ ꯅꯪꯅ ꯐꯅ ꯅꯨꯄꯥ ꯁꯥꯖꯔꯁꯨ ꯅꯨꯄꯥꯗꯤ ꯀꯩꯗꯧꯅꯨꯡꯗ ꯃꯥꯟꯅꯧ ꯍꯥꯏꯗꯤ ꯌꯥꯔꯣꯏꯀꯣ ꯃꯈꯣꯏ ꯀꯟꯅ ꯉꯥꯡꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯑꯍꯜ ꯑꯃꯅꯤ ꯂꯥꯛꯇꯨꯅ ꯈꯝꯗꯣꯛꯂꯝꯃꯤ ꯑꯗꯩ ꯃꯈꯣꯏ ꯆꯠꯅꯈ꯭ꯔꯦ ꯆꯥꯎꯕ ꯑꯃꯗꯤ ꯍꯦꯝꯕ ꯆꯠꯅ ꯁꯥꯎꯅꯔꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯪꯅ ꯅꯨꯄꯥ ꯊꯣꯛꯇꯕꯒꯤꯅꯤ ꯈꯪꯕ꯭ꯔꯥ नुपा ओइरगा छोंजु पंजुनदना अदुनदी मीनद उसितब ताबन अइना हानदगी स्वाइर नुपा ओइरदी नुपा मानि हिंगुदना अदुदि नति अइगी मरुमद दो लुमदना ले नंग नहैबा हाइबु अइगी फिजी चिंगबा चसि लाओन सिकन नत्रा अदुनदी मी ओइरोइ बुंगो नंगना पगांगदंगा मी अइदी इमाना पोपदगी सुमाइना सुम तौरक्लबन अइसु सेमदोके कन होने अदुबु ngamde bem नंगसु नुपा दंग दुम लैदु सेमदोकबा ngamददन अदुगा चपमन मानदी बुंगो अइदी मीनु उसितब तौदेने मीना कीना चली नंगदी अइ याउद्रदी हिंगबा ngamरोइदौनी बुंगो नंगबु पुंसि सुपा अइगी मरुमदु लुमदुना लैबा यागद्रने हा अदुनने नुपा थोकपा खरा तमसिको नंग हयेंगदगी अइना फुनबा तंबिरदौनी नंगी थेकोइना कोइदुन ओइबा यारो नंग पुंसि सुपा इसादौना सेनरगा लैबा ngamoi अदुगने फुनरिनेना थेक थेकतन तौरादी थाजनगदमने नंग अइना नंग इस अइबु फुनबा तमिदोरिबा नंगना ngamjaroi beba mi funabai mingonda wa hangat ngang phau hek ngamjadra kansida is mina mamina khana khani yenglakpa phau mihun ga sia paithokraboi ningi da ide aduna ai funabaga tamjaroi ko
ꯑꯩꯗꯤꯅꯦ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯒꯤ ꯇꯨꯡꯏꯜꯂꯒ ꯑꯗꯨꯝ ꯂꯩꯔꯒꯦ ꯅꯪ ꯅꯩꯕꯨ ꯁꯦꯟꯅꯕꯤꯌꯨ ꯑꯩꯅ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯛꯂꯕꯁꯨ ꯅꯈꯨꯠ ꯆꯥꯅ ꯋꯥꯔꯛꯄꯤꯌꯨ ꯑꯩꯕꯨ ꯅꯪꯒꯤ ꯅꯅꯥꯏ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ ꯇꯥꯅꯤꯡꯗꯦ ꯀꯩꯅꯣ ꯁꯣꯏꯇ꯭ꯔꯪ ꯄꯥꯇ꯭ꯔꯪ ꯁꯨꯝ ꯉꯥꯡꯅ ꯂꯩꯔꯅꯤ ꯅꯥꯍꯣꯝꯗꯨ ꯁꯦꯠꯆꯜꯂꯛꯀꯅꯤ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯅꯪ ꯍꯌꯦꯡꯗꯒꯤ ꯅꯨꯄꯥ ꯊꯣꯛꯄ ꯇꯝꯕꯤꯔꯗꯧꯅꯤꯀꯣ ꯑꯗꯣ ꯍꯦꯛ ꯌꯥꯗ꯭ꯔꯕ ꯅꯪ ꯑꯩꯅ ꯐꯅꯦꯛ ꯑꯣꯏꯅ ꯁꯦꯠꯍꯜꯂꯅꯤ ꯌꯥꯝ ꯊꯦꯛꯅꯤꯡꯉꯗꯤ ꯄꯨꯂꯞ ꯃꯄꯨꯡ ꯐꯥꯅ ꯑꯣꯏꯍꯟꯅꯤꯕ ꯍꯦꯝꯕꯅ ꯆꯥꯎꯕ ꯇꯥꯍꯟꯗꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯏꯃꯥꯅ ꯏꯁꯤꯡ ꯈꯤꯇ ꯍꯣꯜꯂꯣ ꯍꯥꯏꯕ ꯐꯥꯎ ꯑꯩꯗꯤ ꯄꯥꯡꯒꯜ ꯁꯣꯟꯕꯤꯅ ꯉꯝꯗ꯭ꯔꯀꯥꯟꯁꯤꯗ ꯃꯤ ꯐꯨꯅꯕ ꯀꯥꯏ ꯇꯝꯕꯤꯌꯨ ꯇꯝꯕꯤꯌꯨ ꯅꯪ ꯑꯣꯏꯅ ꯋꯥꯔ ꯇꯣꯛꯆꯅꯤ ꯊꯤꯅ ꯉꯥꯡꯅꯒꯦꯔꯥ ꯆꯩꯅꯒꯦꯔꯥ ꯃꯈꯣꯏ ꯑꯅꯤ ꯀꯩꯗꯧꯅꯨꯡꯗ ꯀꯥꯏꯅꯗꯦ ꯍꯦꯝꯕꯅꯗꯤ ꯆꯥꯎꯕꯕꯨ ꯅꯨꯡꯁꯤꯖꯔꯝꯃꯤ ꯑꯗꯨꯕꯨ ꯆꯥꯎꯕꯅꯗꯤ ꯃꯔꯨꯞ ꯑꯃꯗꯒꯤ ꯍꯦꯟꯅ ꯀꯔꯤꯁꯨ ꯈꯟꯗꯦ ꯍꯦꯝꯕ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯃꯃꯥꯅ ꯎꯕꯗ ꯏꯁꯧ ꯍꯧꯔꯛꯂꯝꯃꯤ ꯍꯩꯃꯩꯃ ꯑꯩꯒꯤ ꯏꯆꯥ ꯏꯕꯨꯡꯉꯣ ꯍꯟꯕꯤꯔꯛꯂꯦꯗꯅ ꯏꯆꯥꯗꯤ ꯋꯥꯔꯝꯂꯅꯤ ꯀꯔꯤꯅꯦ ꯁꯦꯕꯥ ꯇꯧꯖꯔꯛꯎ ꯍꯥꯏꯕꯅꯣ ꯆꯠꯂꯨ ꯐꯃꯨꯡꯗꯣ ꯄꯣꯊꯥꯕꯤꯔꯨꯔꯣ ꯏꯃꯥꯅꯦ ꯏꯆꯥꯅ ꯆꯥꯅꯕ ꯁꯦꯝꯂꯨꯈꯤꯒꯦ ꯀꯨꯏꯔꯣꯏ ꯉꯥꯏꯍꯥꯛꯇꯅꯤ ꯀꯩꯅꯣ ꯏꯃꯥ ꯅꯪꯅ ꯍꯦꯛ ꯎꯕꯒ ꯆꯣꯏꯇ꯭ꯔꯪ ꯄꯥꯇ꯭ꯔꯪ ꯄꯪꯉꯥꯡꯗ ꯉꯥꯡꯗꯨꯕ ꯃꯁꯤ ꯑꯅꯨꯕꯤꯁꯤꯗꯤ ꯑꯩꯉꯣꯟꯗ ꯃꯣꯏ ꯀꯥꯏ ꯄꯤꯁꯤꯜꯂꯦ ꯑꯩꯁꯦ ꯄꯨꯛꯅꯤꯡ ꯈꯔ ꯅꯨꯡꯁꯤꯒꯜꯂꯦ ꯍꯥꯏꯕꯁꯤ ꯏꯃꯥꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯧꯖꯤꯛ ꯁꯥꯎꯔꯛꯂꯕꯗꯤ ꯁꯨꯃꯥꯡꯁꯦ ꯊꯔꯣ ꯊꯔꯣ ꯑꯣꯟꯈꯩ ꯀꯞꯆꯔꯛꯀꯅꯤꯀꯣ ꯂꯥꯛꯑꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯁꯤ ꯅꯁꯥꯒ ꯆꯥꯅꯕꯁꯨ ꯈꯔ ꯉꯥꯡꯉꯨꯕ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯅꯪ ꯁꯤ ꯅꯨꯄꯥꯅꯤ ꯀꯥꯎꯔꯕ꯭ꯔꯣ ꯌꯦꯡꯉꯣ ꯅꯌꯥꯝꯕꯁꯤꯅ ꯊꯕꯛ ꯋꯥꯅ ꯁꯨꯔꯒ ꯏꯃꯨꯡꯁꯤ ꯄꯨꯔꯤꯕꯁꯤ ꯅꯪꯁꯨ nayambasigi mateng pangsilakpa yaina nakoi ni sanglага hotnarabadi wabasu khara pharanidana nangi nupidong thek thek tan leibado tawranu ne nang karam kandano mi oirakadori basibo ha karam matamdano ba matamdo ngai na ngai ni imase punsi loikibana hanau mali ma ai si mi ne kaino imagi mita ai bu hui haudo ngai urabro imana ngangthorakpasima natai sadaba ngakta tanjadra khangti nangna hauzik oirisi mi na ti bungo mirem haido aduni nangna oirisi mi haisidi punsigi mamal khangna punsibu mamal laina hingna bu hotnaba mi ne ikai khumnaba mi dubu mi kawi nangdi nong he nganbadagi satkrani amada muk sat amada muk pham tawraga numit taba ngai jaido adugi sumathakta nasagi maongduna mi na nangbu usipidi mayamgi lakna pham adom oire nayambaga nanga kaya na khenakhra nungma thabak chalhawdabda imungse wani khandana nongmata pothaba naidana nayambasina kanna suri nangna sida karisu tawdanle ibungo nang angang na treko wakhal taro ima ai wakhal yam tai ko ai hoji khra nungai thuki kena nungai thupoi wani matamna yaraktradi adum asumna tawba khak yadong natida ikoi ta sawdi helni na seltan bhaisa masana taba tansan aisu ta sawgi mateng pangdu pa tanja lakhini nei ma aina hojik angang dong leibasida ima naibu wakhal ta da boin uri ibungo noina wakhal ta ge na tarabut kayam bu tani ge mama na masagi phatana ba tawgadaba nati aduna ne ima na haiba il ibungo nahan khaina nahan khai oikri hayengdagidi laikai koidan leithoklan yum sida leiraga kari kari tawba yabagi yengsi nangna sel tandrabasu se yengo ingkhol se napi ngakta asi nang khra sengdu am aduga ne ima nangonda kainoma sum haige tawbu ikawbu kaw nanga he chatminari ba nupi masado chatminaga noibung ima pamde ko ye ngamoida adudi mi piklingai di tinarakun kamaina kaina doino ngamoi ma aidi maga dum puni maga nong ta thengnaudradi numitugi kainoma iwata watpa kum phose maga igadi asingma marup angang oiringai dagi su ma naibu adum kanbiduna lakun haujisu ma naigi da lepiri ima ai maga chatminaga nudi hainu ko imana haise maga suktin tinaranu haibana tenya tinau adubu madu nupi ni ni bungo nangna nupa ga nupi ga kaidangungda adom loina ba yar samaj ki mi yeng haiba masu leiban nangdi nupa ni khara phan adubu nupi mahakti mina karini na haina khini chumi noyanya angang oringai digi loina rakpan marup ama oin nakoi ni yam nungsinai adubu hojikti leisabi pakhang haido oiraban aduna nasana wakhal tawo mana phaniyam nupa sarasu nupi ni mado mangi su izat haiba malai imana yam haina dragasu nangna wakhal taba yare nang angang na treko imabu yamna ngangna hangan ima aikoi ni chamna duk loina ban sida henjin na khanjin ningai kaisu leite ai su atopa imana mamta leite magi su aina tana kana su leite aduna tongan tarba ibani punjan ban kaisu kaidane nupi ga nupa ga tinaba yade haib leite hai ibungo nang mu gyan khitati tawnya ima sima pal thokpa ngamje ni ama thengnarui nang bu nasa nupa do warak trabraidana hekta nganglakpa nangi mong matawdo semdo yengbuda hainade
ꯃꯣꯏꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯃꯇꯧ ꯇꯝꯈꯤꯅꯤ ꯅꯆꯥ ꯄꯣꯛꯀꯅꯤ ꯈꯪꯂꯕꯗꯤ ꯅꯆꯥ ꯋꯥꯔꯛꯄ ꯍꯩꯌꯨ ꯅꯆꯥ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯈꯪꯗꯕꯗꯣ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯊꯣꯛꯍꯜꯂꯛꯀꯅꯨ ꯑꯁꯤꯒꯨꯝꯕ ꯇꯝꯊꯤꯔꯕ ꯋꯥꯍꯩ ꯃꯌꯥꯝꯁꯦ ꯏꯃꯥꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯇꯥꯈꯣ ꯍꯥꯏꯕꯅꯣꯅꯤ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯏꯃꯥ ꯂꯥꯏꯔꯕꯒꯤ ꯆꯩꯅꯥꯗꯤ ꯈꯥꯡꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯃꯆꯤꯟ ꯇꯨꯝꯕ ꯋꯥꯍꯩꯁꯤꯡꯁꯤꯗꯤ ꯏꯃꯥ ꯀꯨꯏꯅ ꯇꯥꯗꯨꯅ ꯂꯩꯕ ꯉꯝꯂꯣꯏ ꯅꯪꯁꯨ ꯅꯨꯄꯤꯗꯧꯅ ꯇꯧꯔꯅꯨ ꯑꯃꯨꯛ ꯍꯥꯏꯕꯗꯨ ꯋꯥꯈꯜ ꯇꯥꯅꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯍꯟꯒꯅꯨ ꯅꯪ ꯇꯥꯆꯧꯁꯨ ꯅꯪꯒꯤ ꯃꯑꯣꯡꯁꯤꯗ ꯌꯥꯝ ꯁꯥꯎꯔꯕꯅꯤ ꯍꯦꯝꯕ ꯅꯨꯡꯉꯥꯏꯇꯅ ꯁꯨꯛꯊꯔꯒ ꯆꯪꯈ꯭ꯔꯦ ꯑꯁꯣꯝꯗꯁꯨ ꯆꯥꯎꯕꯒꯤ ꯃꯃꯥꯗꯨꯁꯨ ꯆꯞ ꯃꯥꯟꯅꯩ ꯃꯌꯥꯝꯅ ꯇꯠꯇꯅ ꯉꯥꯡꯕꯤ ꯆꯩꯕꯤ ꯑꯗꯨꯕꯨ ꯁꯦꯝꯗꯣꯛꯄꯗ ꯋꯥꯔꯕ ꯃꯆꯥ ꯉꯥꯛꯇꯅꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯃꯈꯣꯏꯗꯤ ꯃꯀꯣꯛ ꯁꯥꯔꯕꯅꯤ ꯑꯁꯨꯝ ꯉꯥꯡꯅ ꯃꯇꯝꯗꯤ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤ ꯍꯦꯝꯕ ꯑꯃꯗꯤ ꯆꯥꯎꯕ ꯆꯍꯤ ꯃꯄꯨꯡ ꯐꯥꯔꯛꯂꯤ ꯃꯈꯣꯏ ꯑꯅꯤ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯀꯩꯅꯣ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯃꯪꯗꯅ ꯂꯩꯗꯨꯕꯣ ꯀꯩꯅꯣꯝ ꯍꯥꯏꯒꯦꯅ ꯀꯧꯊꯣꯛꯑꯒ ꯅꯪ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯗꯣꯏꯔꯗꯤ ꯂꯩꯍꯧꯔꯣ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯑꯩꯅꯦ ꯊꯕꯛ ꯌꯥꯝ ꯂꯩꯍꯧꯔꯤꯖꯥꯠꯅꯤ ꯃꯤꯀꯤꯇꯤꯁꯤꯗꯤ ꯉꯥꯏꯈꯣꯕ ꯍꯥꯏꯒꯦꯕ ꯑꯩ ꯍꯦꯛꯇ ꯍꯥꯏꯗꯣꯛꯄꯗꯣ ꯉꯝꯗ ꯇꯧꯔꯤ ꯑꯩꯁꯦ ꯏꯀꯥꯏ ꯊꯤꯒꯜꯂꯤꯁꯦ ꯅꯪ ꯈꯪꯂꯤ ꯅꯠꯇ꯭ꯔꯣ ꯅꯪ ꯁꯤꯗꯤ ꯌꯥꯝꯉꯥꯏ ꯉꯝꯗꯦ ꯑꯩꯅ ꯃꯔꯣꯜ ꯑꯃ ꯍꯥꯏꯕ ꯉꯝꯗꯕꯅꯤ ꯑꯁ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯑꯩꯁꯨ ꯈꯪꯉꯤ ꯌꯥꯔꯦ ꯅꯪꯅ ꯍꯥꯏꯕ ꯉꯝꯗꯕꯗꯣ ꯑꯩ ꯍꯥꯏꯒꯦꯁꯦ ꯅꯪꯅ ꯑꯩ ꯅꯨꯡꯁꯤ ꯁꯤ ꯅꯠꯇ꯭ꯔꯣ ꯑꯁꯤ ꯍꯥꯏꯕꯨ ꯀꯌꯥꯝ ꯋꯥꯒꯦ ꯅꯪ ꯁꯤ ꯅꯨꯄꯥ ꯇꯧꯗꯦ ꯏꯕꯨꯡꯉꯣ ꯁꯨꯃꯥꯏꯅ ꯀꯣꯊ ꯂꯩꯕꯗꯣ ꯑꯩꯗꯤ ꯌꯥꯝ ꯍꯩꯅꯗꯦ ꯅꯪ ꯈꯪꯂꯤ ꯅꯠꯇ꯭ꯔꯕ ꯅꯪꯅ ꯑꯗꯨ ꯍꯥꯏꯕꯗ ꯁꯤꯔꯗ꯭ꯔꯣ ꯅꯪ ꯁꯤꯗꯤ ꯏꯕꯨꯡꯉꯣ ꯑꯩꯁꯨ ꯅꯪ ꯅꯨꯡꯁꯤ ꯑꯗꯨꯝ ꯍꯥꯏꯔꯛꯇꯧ ꯂꯩꯔꯝꯃꯤ ꯑꯩꯕꯨ ꯊꯃꯣꯏ ꯄꯥꯟꯗꯕꯤꯗꯧꯅ ꯑꯗꯣ ꯅꯪꯅꯦ ꯑꯩꯅ ꯍꯥꯏꯕ ꯑꯗꯨꯝ ꯏꯟꯗꯕꯗꯤ ꯌꯥꯗꯦ ꯅꯪ ꯍꯦꯛ ꯂꯝ ꯍꯦꯜꯂꯕ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯑꯩꯁꯦ ꯃꯁꯤꯡ ꯐꯠꯇꯦꯁꯦ ꯅꯁꯥꯅ ꯈꯪꯉꯨ ꯑꯩꯕꯨ ꯁꯥꯎꯍꯟꯒꯅꯨꯀꯣ ꯍꯣꯏꯕ ꯑꯩꯗꯤ ꯅꯪꯅ ꯍꯥꯏꯕ ꯑꯗꯨꯝ ꯏꯟꯗꯣꯏꯅꯤ ꯂꯝꯁꯨ ꯍꯦꯜꯂꯣꯏ ꯅꯪꯅ ꯁꯥꯎꯕꯗꯣ ꯑꯩ ꯌꯥꯝ ꯀꯤꯖꯩ ꯑꯗꯨꯅ ꯅꯪꯅ ꯌꯥꯗꯕ ꯊꯕꯛ ꯑꯝꯇ ꯇꯧꯔꯣꯏ ꯑꯩ ꯁꯩꯇ ꯅꯨꯃꯤꯠꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯤ ꯈꯪꯍꯧꯗꯦ ꯆꯍꯤ 3-4 ꯁꯨꯖꯤꯟꯈ꯭ꯔꯦ ꯆꯍꯤ ꯃꯇꯥꯡꯅ ꯌꯥꯔꯛꯇ꯭ꯔꯕꯗ ꯃꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯥꯡ ꯌꯧꯔꯛꯂꯕꯗ ꯆꯥꯎꯕꯅ ꯍꯦꯝꯕꯕꯨ ꯄꯨꯗꯨꯅ ꯆꯦꯜꯂꯛꯂꯝꯃꯤ ꯁꯥꯈꯤꯁꯨ ꯏꯁꯧ ꯇꯧꯗꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯆꯥꯎꯕ ꯂꯥꯛꯄ ꯎꯕꯗ ꯏꯉꯛ ꯉꯛꯅ ꯂꯩꯈ꯭ꯔꯦ ꯍꯩꯃ ꯕꯦꯝꯃ ꯅꯪꯗꯤ ꯊꯦꯡꯖꯤꯜꯂꯛꯄꯁꯤꯗ ꯀꯩ ꯂꯩꯔꯦ ꯍꯩꯃ ꯑꯇꯣꯝꯕ ꯅꯪꯗꯤ ꯃꯤꯒꯤ ꯃꯇꯨꯡꯗꯨꯗ ꯀꯩꯗꯧꯔꯤꯕ ꯊꯣꯛꯂꯛꯎꯅꯦꯍꯦ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕꯣ ꯕꯦꯝꯃ ꯑꯩꯈꯣꯏ ꯑꯇꯣꯝꯕꯁꯤ ꯀꯤ ꯍꯥꯏꯕꯒꯤ ꯅꯪꯅ ꯊꯤꯟꯕꯤꯔꯛꯏꯔꯥ ꯃꯁꯤ ꯑꯉꯥꯎꯕꯁꯤꯗꯤ ꯃꯁꯤ ꯅꯨꯃꯤꯠꯁꯨ ꯐꯅ ꯉꯜꯂꯤ ꯀꯤꯗꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ ꯃꯁꯤ ꯑꯉꯥꯡꯁꯤꯡꯕꯁꯦ ꯄꯔꯤꯡꯖꯦꯜꯒ ꯑꯃꯠꯇ ꯌꯥꯎꯗꯦꯗ ꯐꯔꯦ ꯏꯆꯥꯕꯨ ꯊꯤꯜꯂꯛꯄ ꯕꯦꯝꯃ ꯅꯪꯁꯨ ꯊꯦꯡꯈ꯭ꯔꯅꯤ ꯍꯟꯅꯕ ꯇꯧꯔꯣ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯅꯤ ꯅꯪꯗꯤ ꯅꯨꯄꯤꯅꯤꯅ ꯈꯔ ꯍꯦꯛ ꯊꯦꯡꯖꯤꯟꯈꯤꯕꯒ ꯃꯤꯅ ꯊꯤꯅ ꯉꯥꯡꯅꯕꯤꯗꯧꯔꯤꯅꯤ ꯅꯪꯅ ꯑꯔꯥꯟꯕ ꯀꯩꯁꯨ ꯇꯧꯔꯨꯗ꯭ꯔꯁꯨ ꯃꯤꯒꯤ ꯆꯤꯟ ꯍꯥꯏꯁꯤꯗꯤ ꯃꯦꯜꯂꯨꯕ ꯉꯝꯕ ꯅꯠꯇꯦꯗꯣ ꯏꯃꯥꯅ ꯈꯜꯂꯤꯗꯣ ꯂꯥꯜꯂꯤ ꯑꯩꯈꯣꯏꯅꯤꯒꯤꯁꯤꯗꯤ ꯀꯔꯤꯅꯣ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯨꯅꯦ ꯆꯥꯎꯕꯅ ꯏꯃꯥ ꯑꯩꯈꯣꯏ ꯑꯅꯤꯒꯤꯁꯦ ꯏꯁꯥ ꯌꯥꯅꯔꯒ ꯆꯦꯜꯂꯛꯄꯅꯤ ꯏꯃꯥ ꯑꯩꯈꯣꯏꯕꯨ ꯂꯧꯁꯤꯟꯕꯤꯌꯨ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯎꯕꯅ ꯍꯦꯝꯕꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏꯔꯒ ꯆꯤꯡꯂꯒ ꯁꯥꯈꯤꯗ ꯄꯨꯟꯅ ꯈꯨꯔꯨꯝꯃꯤꯅꯤ ꯁꯥꯈꯤꯁꯨ ꯇꯤꯡꯉꯛ ꯏꯃꯨꯡꯗ ꯆꯪꯉ ꯍꯥꯏꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯪꯈ꯭ꯔꯦ ꯑꯩꯒꯤ ꯂꯥꯏꯕꯛ ꯁꯤꯗꯤꯕꯀꯣ ꯃꯗꯧꯅ ꯐꯈ꯭ꯔꯕꯖꯥ ꯂꯩꯔꯤꯕ ꯏꯃꯧꯁꯤꯐꯥꯎ ꯉꯥꯡꯅꯕ ꯉꯝꯗ꯭ꯔꯤ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯈꯪꯗꯕ ꯑꯃꯃꯨꯛ ꯄꯨꯁꯤꯜꯂꯛꯑꯦ ꯇꯧꯔꯤꯁꯦ ꯑꯅꯤ ꯁꯨꯔꯛꯂꯒ ꯀꯝꯗꯧꯗꯣꯔꯤꯕ ꯑꯩꯗꯤꯅꯦ ꯄꯦꯟꯖꯩꯗ ꯏꯆꯥ ꯅꯨꯄꯥ ꯑꯅꯤ ꯄꯣꯛꯄꯕꯨ ꯅꯥꯇꯩ ꯆꯥꯕ ꯏꯃꯧ ꯑꯃꯠꯇ ꯍꯦꯛ ꯄꯨꯔꯛꯇꯦꯕ ꯍꯥꯟꯅꯅ ꯏꯅꯦꯝꯒꯤ ꯁꯥꯔꯩ ꯏꯟꯕꯗ ꯏꯁꯥꯁꯦ ꯋꯥꯕ ꯌꯥꯕ ꯋꯥꯔꯦ ꯍꯧꯖꯤꯛꯅ ꯏꯃꯧꯒꯤ ꯁꯦꯕꯥ ꯑꯃꯨꯛ ꯇꯧꯗꯅ ꯂꯩ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗꯤ ꯅꯨꯡꯉꯥꯏꯌꯣ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔꯕꯅꯤꯗ ꯋꯥꯁꯅꯨ ꯏꯆꯥ ꯅꯨꯄꯥ ꯄꯣꯛꯂꯨꯕꯩ ꯃꯍꯩꯅꯤ ꯅꯨꯄꯥ ꯁꯥꯕꯤꯁꯤꯅꯕꯨ ꯀꯌꯥꯝ ꯅꯥꯇꯩ ꯆꯥꯔꯝꯗꯣꯏꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯗꯤ ꯅꯨꯄꯥꯅꯤ ꯍꯥꯏꯗꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯀꯔꯤꯝꯇꯁꯨ ꯍꯩꯔꯝꯃꯤ ꯍꯣꯏꯗ ꯑꯩꯅ ꯏꯃꯧ ꯑꯅꯤꯒꯤ ꯁꯦꯕꯥ ꯍꯦꯛ ꯇꯧꯕꯤꯕ ꯍꯥꯏꯗꯨꯅꯤ ꯃꯅꯦꯝ ꯑꯩ ꯀꯜꯂꯤꯉꯩꯗ ꯏꯃꯧ ꯑꯅꯤꯅ ꯀꯔꯤꯒꯤ ꯋꯥꯔꯨꯅꯤꯒꯦ ꯃꯁꯤꯗ ꯉꯥꯡꯗꯅ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏ ꯏꯃꯨꯡ ꯆꯪꯈꯤꯕ ꯑꯅꯤꯗꯣ ꯑꯃꯨꯛꯇ ꯌꯦꯡꯕꯤꯔꯨꯈꯤꯒꯦ ꯆꯥꯎꯕꯒ ꯍꯦꯝꯕꯒꯁꯨ ꯂꯨꯍꯣꯡꯂꯤ ꯁꯥꯈꯤꯅ ꯈꯜꯂꯝꯕꯗꯨꯃꯛꯇꯤ ꯑꯣꯏꯗ꯭ꯔꯤ ꯆꯥꯎꯕ ꯅꯨꯄꯥ ꯁꯥꯖꯔꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕ ꯅꯤꯡꯊꯤꯅ ꯍꯩ ꯆꯥꯎꯕ ꯍꯦꯛ ꯂꯥꯛꯈꯤꯕꯗꯒꯤ ꯃꯧ ꯑꯍꯜꯗꯨꯗꯤ ꯅꯨꯡꯉꯥꯏꯕꯗ ꯃꯇꯣꯟ ꯊꯣꯛꯂꯤ ꯊꯕꯛ ꯃꯅꯥ ꯑꯝꯇ ꯌꯥꯎꯗ꯭ꯔꯤ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯆꯥꯔꯝꯗꯥꯏꯗ ꯊꯣꯛꯂꯛꯄ ꯑꯁꯤ ꯈꯛꯇꯅꯤ ꯁꯥꯈꯤꯗꯤ ꯃꯃꯧ ꯑꯍꯜꯒꯤ ꯃꯇꯧꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯅꯣꯡꯃꯁꯨ ꯆꯥꯎꯕ ꯅꯨꯡꯊꯤꯜꯒꯤ ꯅꯨꯡꯁꯥ ꯁꯥꯈ꯭ꯔꯕꯗꯨꯗ ꯀꯣꯜꯂꯤꯛ ꯐꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯕꯦꯝꯃ ꯅꯪꯕꯨ ꯍꯧꯖꯤꯛꯄꯨ ꯆꯔꯥ ꯋꯥꯂꯨꯔꯤꯔꯅꯦ ꯆꯥꯛ ꯆꯥꯈꯤꯕꯁꯨ ꯀꯨꯏꯗ꯭ꯔꯤ ꯑꯃꯨꯛ ꯂꯥꯝꯃꯛꯑꯕ ꯅꯪꯕꯨ ꯅꯠꯇꯦꯗ ꯏꯃꯥ ꯏꯆꯦꯅ ꯆꯥꯔꯝꯕꯒꯤ ꯃꯥꯜꯂꯦ ꯆꯥꯛꯈꯨꯝꯗ ꯀꯣꯟ ꯑꯃꯥꯡꯕꯁꯤꯡꯁꯦ ꯂꯩꯔꯝꯃꯤ ꯑꯗꯨꯗ ꯑꯩꯅ ꯀꯣꯜꯂꯤꯛ ꯅꯝꯁꯤꯜꯂꯒ ꯊꯝꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯐꯦꯡꯗꯣꯛꯑꯝꯕꯅꯤ ꯃꯤ ꯂꯥꯛꯄꯗ ꯆꯥꯛꯈꯨꯝꯒ ꯐꯃꯨꯡꯒ ꯌꯦꯡꯉꯦ ꯍꯥꯏꯅꯕꯗꯨꯗ ꯐꯖꯗ꯭ꯔꯦꯅ ꯂꯣꯏꯁꯤꯜꯂꯝꯕꯅꯤ ꯉꯁꯤꯗꯤ ꯀꯩꯗꯧꯔꯕ ꯃꯁꯥꯅ ꯆꯥꯕꯒꯤ ꯀꯣꯜꯂꯤꯛꯇꯨꯗꯤ ꯃꯁꯥꯅ ꯐꯦꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ꯭ꯔꯣ ꯅꯠꯇꯦ ꯃꯥꯕꯨ ꯃꯈꯨꯠ ꯃꯁꯥꯗꯨ ꯇꯦꯛꯂꯦꯒ ꯍꯥꯏꯕ꯭ꯔꯩꯕ ꯆꯥꯛꯇꯣ ꯆꯥꯊꯣꯛꯂꯕꯗꯤ ꯀꯣꯛ ꯐꯦꯡꯗꯣꯛꯂꯝꯕ ꯌꯥꯏꯅ ꯀꯅꯥꯅ ꯇꯧꯕꯤꯅꯤꯅ ꯊꯝꯃꯤꯅꯣ ꯃꯄꯥꯝꯗꯒꯤ ꯑꯋꯨꯟ ꯃꯤꯅꯥꯏ ꯑꯃꯒ ꯍꯥꯄꯛꯄ꯭ꯔꯥ ꯃꯥꯕꯨ ꯃꯤ ꯃꯌꯥꯝꯅ ꯆꯥꯅꯔꯤꯉꯩꯗꯁꯨ ꯆꯥꯗꯦ
ꯑꯗꯨꯁꯨ ꯀꯣꯜꯂꯤꯛ ꯐꯦꯡꯕ ꯇꯟꯕꯒꯤ ꯑꯣꯏꯔꯝꯅꯤ ꯏꯃꯥ ꯉꯝꯗ꯭ꯔꯗꯨꯅ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ ꯏꯆꯦꯅꯕꯨ ꯆꯥꯕ ꯑꯣꯏꯔꯁꯨ ꯃꯅꯥ ꯑꯣꯏꯅ ꯐꯦꯡꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯌꯥꯝ ꯌꯥꯝꯕ ꯀꯣꯟꯅꯣ ꯁꯤꯕꯣ ꯑꯋꯥꯕ ꯊꯕꯛꯁꯨ ꯅꯠꯇꯦ ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯀꯣꯟꯁꯤꯡꯁꯦ ꯊꯝꯃꯨꯈꯤꯒꯦ ꯑꯗꯨꯒ ꯍꯦꯃꯒꯤ ꯐꯤꯔꯣꯜ ꯅꯠꯇꯦ ꯃꯈꯣꯏ ꯇꯥꯇꯣꯟꯒꯤ ꯍꯥꯏꯕ ꯊꯕꯛ ꯆꯠꯄꯗ ꯁꯦꯠꯄ ꯐꯤꯁꯤꯡꯗꯣ ꯑꯗꯨꯗꯣ ꯃꯣꯠꯄ ꯈꯔ ꯌꯥꯎꯔꯦ ꯑꯗꯨꯁꯨ ꯅꯨꯡꯁꯥ ꯂꯩꯔꯤꯉꯩꯁꯤꯗ ꯁꯨꯗꯣꯛꯀꯦ ꯃꯥꯒꯤ ꯁꯨꯗꯧꯕ ꯂꯩꯔꯁꯨ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯑꯩꯅ ꯁꯨꯔꯤꯉꯩꯁꯤꯗ ꯄꯨꯟꯅ ꯍꯦꯛꯇ ꯁꯨꯗꯣꯛꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯤꯡꯅ ꯑꯃꯨꯛ ꯆꯠꯈꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯅꯦꯝꯅ ꯂꯥꯎꯍꯧ ꯍꯩꯃ ꯅꯪꯕꯨ ꯇꯞꯅ ꯆꯠꯂꯨ ꯅꯪꯅꯤꯅꯦꯍꯦ ꯍꯦ ꯑꯩꯅ ꯅꯪꯕꯨ ꯐꯅꯦꯛꯇꯣ ꯈꯔ ꯆꯣꯟꯅ ꯁꯦꯠꯂꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯆꯥꯎꯕꯗꯤ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯅ ꯐꯅꯦꯛ ꯁꯦꯠꯂꯤꯅꯦꯅ ꯀꯌꯥ ꯀꯧꯅ ꯁꯦꯠꯈ꯭ꯔꯕꯅꯣ ꯂꯧ ꯀꯨꯝꯕꯗ ꯁꯦꯠꯄꯁꯤ ꯃꯉꯥꯏ ꯃꯥꯅ ꯁꯦꯠꯂꯤꯁꯦ ꯑꯗꯨꯕꯨꯗꯤ ꯍꯥꯟꯅꯗꯒꯤ ꯅꯨꯄꯥ ꯁꯥꯔꯛꯄꯅꯤꯅ ꯍꯦꯛꯇ ꯁꯦꯝꯗꯣꯛꯄꯁꯨ ꯉꯝꯗꯕ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯗꯨꯕꯨ ꯃꯤꯅ ꯌꯦꯡꯕꯗꯗꯤ ꯐꯖꯗꯦ ꯍꯥꯏꯗꯅ ꯑꯩꯅꯗꯤ ꯁꯦꯝꯗꯣꯛꯍꯟꯅꯤꯡꯕ ꯑꯗꯨꯕꯨ ꯑꯩꯅ ꯅꯍꯥꯟꯋꯥꯏ ꯈꯜꯂꯝꯕ ꯋꯥꯈꯜꯗꯨꯗꯤ ꯄꯨꯔꯥ ꯇꯥꯏꯌꯣꯟꯅꯩ ꯑꯩꯅꯗꯤ ꯃꯥꯗꯤ ꯅꯨꯄꯥ ꯁꯥꯔꯒ ꯄꯪꯂꯩ ꯂꯩꯕ ꯑꯣꯏꯅ ꯎꯕꯗꯨꯗ ꯀꯔꯤꯁꯨ ꯍꯩꯔꯝꯃꯣꯏ ꯊꯧꯒꯜꯂꯣꯟꯁꯨ ꯈꯪꯂꯣꯏ ꯑꯩ ꯂꯣꯏꯔꯦꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯥꯅ ꯇꯧꯊꯣꯔꯛꯏꯁꯤꯗꯤ ꯄꯨꯔꯥ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯧꯅꯤ ꯊꯕꯛ ꯑꯃ ꯇꯧꯊꯣꯔꯛꯄꯗ ꯇꯥꯛꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯌꯥꯎꯗꯦ ꯍꯣꯏ ꯅꯨꯄꯥꯒꯨꯝꯅ ꯐꯤꯡꯕ ꯋꯥ ꯉꯥꯡꯕꯗ ꯊꯣꯠꯄ ꯃꯦꯡꯕ ꯍꯥꯏꯕꯗꯨꯗꯤ ꯃꯁꯥꯁꯤꯗ ꯌꯥꯎꯗ꯭ꯔꯦ ꯃꯥꯒꯤ ꯃꯇꯧꯁꯤꯗ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯌꯥꯎꯔꯤꯌꯦ ꯏꯃꯧ ꯑꯍꯜꯁꯤꯒꯗꯤ ꯊꯤꯅ ꯈꯦꯠꯅꯈ꯭ꯔꯦ ꯃꯗꯨꯒꯤ ꯁꯨꯅꯤꯡꯗꯕꯤꯗꯣ ꯈꯔ ꯉꯥꯡꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯃꯥꯅ ꯇꯧꯔꯤꯁꯦ ꯃꯧ ꯑꯃꯒꯤ ꯁꯥꯖꯠꯇꯤ ꯅꯠꯇ꯭ꯔꯦ ꯑꯃꯁꯤꯅ ꯅꯨꯄꯤꯒꯤ ꯍꯧꯅꯕꯤ ꯊꯕꯛ ꯂꯧꯇꯥꯟꯅꯗ ꯂꯩꯕꯁꯨ ꯍꯩꯇꯦꯗꯣ ꯑꯇꯩ ꯅꯨꯄꯤꯗꯧꯅ ꯆꯒꯠ ꯆꯒꯠ ꯉꯥꯡꯅꯕꯁꯨ ꯍꯩꯅꯗꯕꯅꯤ나 ꯊꯕꯛ ꯄꯨꯝꯕ ꯃꯥꯅ ꯂꯣꯏꯅ ꯇꯧꯔꯤꯅꯦ ꯅꯣꯡꯃ ꯁꯥꯎꯔꯛꯄ ꯅꯨꯃꯤꯠꯇꯗꯤ ꯃꯁꯤꯒꯤ ꯁꯨꯅꯤꯡꯗꯕꯤꯁꯤ ꯅꯨꯡꯉꯥꯏꯗꯣꯏꯅꯤꯗ ꯑꯩꯕꯨꯗꯤ ꯏꯃꯧ ꯑꯇꯣꯝꯕꯤꯁꯤ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯄꯣꯊꯥꯕ ꯀꯌꯥꯗꯤ ꯐꯪꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯊꯟꯇ ꯂꯣꯏꯅ ꯇꯧꯕꯁꯤ ꯎꯔꯒ ꯅꯨꯡꯉꯥꯏꯇꯦ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯗꯨ ꯑꯁꯨꯝ ꯂꯩꯔꯛꯄꯅ ꯅꯣꯡꯃꯁꯨ ꯆꯥꯎꯕꯅ ꯆꯥꯛꯀꯟꯅ ꯊꯣꯡꯂꯤꯉꯩꯗ ꯃꯧ ꯑꯍꯜꯗꯨꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯏꯁꯤꯡ ꯈꯤꯇ ꯄꯨꯔꯛꯎ ꯍꯥꯏꯅ ꯂꯥꯎꯔꯛꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯁꯥꯈꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯗꯨꯅ ꯃꯃꯧ ꯑꯍꯜꯗꯨ ꯆꯩꯔꯛꯂꯝꯃꯤ ꯍꯥꯏ ꯇꯥꯅꯤꯡꯗꯦ ꯏꯁꯤꯡꯗꯨ ꯊꯛꯅꯤꯡꯂꯕꯗꯤ ꯊꯣꯔꯛꯂꯒ ꯅꯁꯥꯅ ꯏꯁꯤꯡꯗꯣ ꯀꯟꯖꯔꯒ ꯊꯛꯂꯨꯁꯣ ꯅꯪꯕꯨ ꯀꯥꯗꯒꯤ ꯊꯣꯛꯂꯛꯄꯗ ꯁꯤꯔꯅꯤ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯐꯃꯨꯡꯗ ꯇꯨꯝꯃꯒ ꯂꯩꯕ ꯅꯪꯅ ꯃꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯁꯤ ꯊꯧꯗꯥꯔꯤꯕꯗꯨꯕꯨ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯣ ꯏꯃꯥꯏ ꯄꯦꯝꯃ ꯉꯝꯕꯨ ꯉꯝꯃꯤꯅꯤ ꯅꯪꯁꯦ ꯃꯤꯅ ꯇꯧꯔꯒ ꯆꯥꯔꯤꯕꯗꯣ ꯑꯗꯨꯛ ꯌꯥꯝ ꯁꯨꯅꯤꯡꯗ꯭ꯔꯤꯕꯗꯨꯕꯨ ꯀꯩꯅꯣꯅꯦ ꯅꯪꯁꯤ ꯅꯨꯄꯤꯅꯤꯀꯣ ꯏꯕꯦꯝꯃ ꯊꯕꯛꯇꯨ ꯁꯨꯅꯤꯡꯗ꯭ꯔꯕꯗꯤ ꯀꯩꯗꯧꯕꯒꯤ ꯅꯌꯨꯝ ꯄꯥꯜꯂꯛꯏꯅꯣ ꯍꯦꯃꯟꯇ꯭ꯔꯦ ꯅꯪꯅ ꯆꯠꯂꯤꯕ ꯂꯤꯆꯠꯁꯤꯕꯨ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯆꯠꯂꯅꯦꯍꯦ ꯀꯩꯒꯤꯅꯣ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝ ꯌꯦꯡꯁꯤꯟꯕꯤꯔꯤꯁꯤꯕꯣ ꯑꯩꯅ ꯏꯃꯥꯗ ꯁꯥꯎꯅꯕ ꯀꯩ ꯇꯧꯈ꯭ꯔꯒꯦ 이마디 이나오부 ꯅꯨꯡꯁꯤꯖꯕꯅꯤ나 ꯑꯩꯅ ꯏꯅꯥꯎꯗ ꯄꯥꯈꯣꯟ ꯑꯃꯇꯪ ꯁꯤꯕꯁꯤꯗ 이마디 ꯁꯥꯎꯅꯤꯡꯉꯤ ꯕꯣꯏꯔꯦ 이마 ꯑꯗꯨꯃꯥꯏꯅ ꯃꯤꯁꯪ ꯃꯤꯈꯥꯏ ꯅꯥꯏꯕꯒ ꯊꯠꯍꯜꯂꯦ 이마 ꯑꯗꯨꯃꯥꯏꯅ ꯃꯤꯁꯪ ꯃꯤꯈꯥꯏ ꯅꯥꯏꯕꯒꯤ ꯊꯕꯛꯇꯣ ꯇꯧꯕꯤꯅꯨ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕꯤꯌꯨ ꯑꯩꯁꯨ 이마ꯒꯤ ꯅꯃꯧ 이나ꯎꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗ 이마ꯒ ꯑꯩꯒꯅꯤ ꯍꯥꯟꯅ ꯂꯩꯃꯤꯟꯅꯔꯛꯏꯁꯦ ꯀꯌꯥꯃꯨꯛ ꯌꯦꯡꯉꯨ ꯑꯩꯕꯨ ꯑꯃꯨꯛ ꯏꯔꯥꯜ ꯁꯤꯖꯤꯟꯕꯤꯔꯤ ꯍꯦ ꯑꯩꯅ ꯀꯗꯥꯏꯗ ꯃꯤꯁꯪ ꯃꯤꯈꯥꯏ ꯅꯥꯏꯈ꯭ꯔꯦ ꯑꯩꯅ ꯅꯉꯣꯟꯗ ꯉꯥꯡꯂꯤꯕꯁꯤꯗꯤ ꯅꯁꯥꯒꯤ ꯂꯤꯆꯠꯇꯨꯅ ꯉꯥꯡꯍꯜꯂꯤꯕꯅꯤ ꯍꯥꯏꯕꯗꯤ ꯈꯪꯗꯦꯅꯦ ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏꯔꯦ ꯏꯃꯨꯡꯒꯤ ꯊꯕꯛꯀ ꯌꯥꯎꯔꯛꯇ꯭ꯔꯤꯕꯁꯦ ꯍꯥ ꯑꯩꯁꯨ ꯉꯥꯡꯉꯣꯏ ꯍꯥꯏꯗꯅ ꯁꯨꯝ ꯉꯥꯡꯗꯕꯅꯤ ꯅꯣꯡꯃꯗꯤ ꯋꯥꯈꯜ ꯇꯥꯖꯔꯛꯁꯅꯤ ꯈꯟꯗꯅ ꯑꯗꯨꯕꯨ ꯅꯪꯗꯤ ꯁꯨꯝ ꯍꯦꯟꯖꯜꯂꯛꯏ ꯅꯅꯥꯎꯁꯤ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯑꯉꯥꯡꯁꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯁꯤ ꯂꯣꯏꯅ ꯇꯧꯔꯦ ꯃꯇꯦꯡ ꯈꯤꯇ ꯄꯥꯡꯁꯤꯟꯕꯤꯒꯦꯁꯨ ꯈꯟꯗꯦ ꯆꯥꯕꯒ ꯇꯨꯝꯕꯒ ꯅꯁꯥꯅ ꯆꯥꯕꯒꯤ ꯀꯣꯟꯐꯥꯎ ꯅꯅꯥꯎꯁꯤꯅ ꯐꯦꯡꯕ ꯅꯠꯇ꯭ꯔꯣ ꯕꯦꯝꯃ ꯅꯌꯨꯝ ꯄꯥꯜꯂꯗꯤ ꯅꯅꯦꯝ ꯅꯀꯨ ꯌꯥꯅꯕ ꯅꯋꯥ ꯅꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯕ ꯍꯥꯏꯕꯁꯦ ꯃꯧ ꯑꯃꯒꯤꯗꯤ ꯆꯠꯂꯤ ꯅꯪꯗꯤ ꯁꯤꯒꯨꯝꯕꯁꯦ ꯀꯔꯤꯝꯇ ꯈꯪꯂꯛꯇ꯭ꯔꯕ ꯃꯥꯜꯂꯤꯅꯦ ꯑꯇꯩꯃꯛ ꯇꯧꯗ꯭ꯔꯕꯁꯨ ꯅꯁꯥꯒꯤ ꯅꯊꯧꯗꯨꯗꯤ ꯅꯁꯥꯅ ꯇꯧꯖꯕ ꯌꯥꯏꯅ ꯅꯪꯒꯤ ꯃꯤꯅꯥꯏ ꯑꯃ ꯊꯝꯕꯁꯤꯉꯥꯏꯅꯦ ꯅꯪꯅ ꯃꯁꯤꯗ ꯇꯧꯔꯤꯁꯦ ꯍꯦꯟꯃꯜꯂꯛꯄꯒꯤꯅꯦ ꯑꯩꯅ ꯉꯥꯡꯂꯛꯏꯕꯁꯦ ꯈꯪꯕ꯭ꯔꯥ ꯅꯁꯥꯅ ꯋꯥꯈꯜ ꯈꯔ ꯇꯥꯎ ꯅꯪ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ ꯁꯤ ꯇꯧꯒꯅꯨ ꯍꯥꯏꯅꯒꯗꯕ ꯅꯠꯇꯦꯀꯣ ꯃꯥ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯏꯃꯨꯡꯁꯦ ꯂꯣꯏꯅ ꯄꯨꯔꯝꯃꯤꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇꯤ ꯃꯥ ꯂꯥꯛꯂꯕꯅꯤꯅ ꯑꯩꯁꯨ ꯈꯤꯇ ꯄꯣꯊꯥꯒꯦ ꯇꯧꯕꯅꯤ ꯃꯥꯕꯨ ꯊꯕꯛ ꯀꯌꯥꯝ ꯇꯧꯍꯜꯂꯒꯦ ꯆꯥꯛ ꯉꯥꯏꯍꯥꯛ ꯊꯣꯡꯕꯕꯨ ꯀꯌꯥꯝ ꯋꯥꯕ ꯄꯣꯠꯅꯣ 이mun기 타박 크라깍 떠보다 시가다 보나띠 이마 낭기 능시자비나 멍새 타박 떠러디 와크라니 아이부디 이마는 능시다버니나 타박싱새 로이나 떠워 시니바 이마 어도마이나 미성 미카이 얌나이락라버디 아이코이 동안 짜자라게 미성 미카이 나이비마네 낭는 능시자리바 나머우시나 혼독 삐락바 깐다디 하우직 낭는 미라이리바 나머우이부 맹생비락까노 삭다 시디 ꯉꯥꯡꯊꯣꯔꯛ 이시가 ꯇꯧꯊꯣꯔꯛ 이시가 우동 아수 싸나키지 헤비마 ꯅꯅꯥꯎꯁꯤ ꯂꯥꯛꯇ꯭ꯔꯤꯉꯩꯗꯁꯨ ꯊꯕꯛ ꯑꯌꯥꯝꯕꯗꯤ ꯑꯩꯅ ꯇꯧꯕ ꯉꯥꯛꯇꯅꯤ ꯅꯪꯒꯤ ꯍꯥꯏꯕꯕꯨ ꯃꯃꯤꯡꯇꯒꯤ ꯇꯧꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯂꯣꯏꯅ ꯇꯧꯔꯛꯏ ꯉꯥꯛꯇꯅꯤ ꯀꯩꯁꯨ ꯍꯥꯏꯖꯔꯤ ꯅꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯗꯦꯅꯦ ꯑꯩꯅ ꯉꯥꯡꯕꯤꯗꯕꯁꯤꯗ ꯅꯪ ꯑꯩꯁꯦ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯤꯅꯤ ꯕꯦꯝꯃ
ꯅꯪꯁꯨ ꯏꯃꯧꯅꯤ ꯃꯥꯁꯨ ꯏꯃꯧꯅꯤ ꯆꯞ ꯃꯥꯟꯅꯩ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤ ꯅꯨꯡꯁꯤꯅꯅ ꯂꯩꯔꯤꯈꯩ ꯏꯃꯥꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯗꯧꯔꯤꯅꯤ ꯅꯆꯤꯟ ꯅꯅꯥꯎ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯒꯗꯕꯅꯤ ꯆꯥꯃꯤꯟꯅꯒꯗꯕꯅꯤ ꯅꯪꯅ ꯊꯕꯛꯁꯦ ꯅꯤꯡꯊꯤꯅ ꯇꯧꯗ꯭ꯔꯕꯅꯤꯅ ꯑꯋꯥꯕ ꯈꯪꯗꯕꯅꯤꯀꯣ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯦ ꯌꯥꯝ ꯋꯥꯕꯅꯤ ꯑꯔꯥꯏꯕ ꯅꯠꯇꯦ ꯋꯥꯍꯩꯗꯗꯤ ꯆꯥꯛ ꯈꯛ ꯊꯣꯡꯕ ꯍꯥꯏꯕ ꯇꯧꯔꯛꯄꯗꯗꯤ ꯂꯣꯏꯁꯤꯟꯕ ꯍꯦꯛꯇ ꯌꯥꯗꯕꯅꯤ ꯑꯗꯨꯒ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯈꯛ ꯂꯩꯔꯒ ꯅꯨꯡꯁꯤꯅꯗꯕꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯆꯥꯅꯕꯗꯣ ꯏꯃꯥꯗꯤ ꯄꯥꯝꯗꯦ ꯍꯌꯦꯡꯋꯥꯏ ꯏꯃꯥꯅ ꯂꯩꯈꯤꯗ꯭ꯔꯕꯁꯨ ꯅꯈꯣꯏ ꯈꯛꯇꯅ ꯂꯩꯍꯧꯒꯗꯕ ꯑꯃꯅ ꯑꯋꯥꯕ ꯇꯥꯔꯛꯄ ꯑꯃꯅ ꯌꯦꯡꯒꯗꯕꯅꯤ ꯅꯣꯏꯅ ꯑꯋꯥꯕ ꯇꯥꯔꯛꯄ ꯃꯇꯝꯗ ꯅꯅꯥꯎ ꯅꯨꯄꯥꯅ ꯅꯠꯇꯅ ꯂꯩꯀꯥꯏꯁꯤꯅ ꯅꯣꯏꯒꯤꯗꯃꯛ ꯌꯦꯡꯕꯤꯔꯛꯀꯗꯧ ꯅꯠꯇꯦ ꯀꯣ ꯒ꯭ꯌꯥꯟ ꯇꯥꯎ ꯏꯃꯥꯅ ꯉꯁꯤ ꯉꯥꯡꯉꯤꯕꯁꯦ ꯅꯣꯏꯕꯨ ꯐꯍꯟꯅꯤꯡꯕꯒꯤꯅꯤ ꯏꯃꯥꯅ ꯄꯥꯝꯕꯗꯤ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯄꯨꯟꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯒ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯧ ꯍꯥꯏꯕꯅꯤ ꯃꯈꯣꯏ ꯇꯥꯁꯧꯅ ꯁꯦꯜ ꯄꯨꯁꯤꯜꯂꯛꯂꯒ ꯏꯃꯨꯡꯁꯤ ꯆꯥꯔꯤꯕꯅꯤ나 ꯑꯩꯅ ꯇꯣꯉꯥꯟ ꯆꯥꯔꯒꯦ ꯍꯥꯏꯕꯗꯨꯗ ꯏꯃꯥꯅ ꯄꯥꯈꯠꯇꯅ ꯑꯩꯕꯨ ꯑꯃꯨꯛ ꯊꯦꯝꯖꯤꯟꯕꯤꯔꯛꯏꯕ 이마기 따또 아이스 로이는 강자이 이마는 파는 템도는수 아이디 빵타라로이 허린데기 애동한 자라니 너이수 너희 톡고 싸고 아도머나 달라고 셀 그래도는 야 ngamnaba tawro ngamdraga chara ko helo nasana mong nungsibaga laiminaradi chara helasu kaisu kaide hanu thangsida chara helaga ne punsido mai loi jakhran chawbadi manemda masina nganglibu wahaisingdu tabada sauningdana masi phugena sanglakpa adubu mataina thoklaktuna ngangla kanaga nang tongan chaduise ha nang tongan chasi hairaga aina harau rau yarakani khanbra nangi nong to ai loina khanguza nui nupigi wani khandana aisu nahan makai haidam adubu ai bo ikpokpi imada ngasi nangna nganglamliba khonsidi henmal nahan waidagi nusina lerko imungse nangna thugainam khotnabududi ai tumina yengdu leigedaba nupado aina nahandagi nang yumsida nungaina leiredana horen imungi thabak makai nang loi tawgadaba hey mau nang horendagi thabak tawbu yaroi ko yawbu yaroi nasibu loin tawhon singamoi haredana napam chakiba yan khangbra ahallam masak khangda taksi ga si leidab nangna yumse ngasi bau lerakpada iman nangi phatana bakari tawkre nang phaning ngangse nangdi nabuksil sengdabanina phattana khanma natro aigi mung kai da sorokpudi nupi kai na khibni hina phai ai khalu nang su kari na phagadabano haibadu napam dhan ki gisu yan nuigi nanamudusu mabuksil pitai leirusu nungain akhoi ta so aila ai matung tawraroi hadakta de bu ngakpi ima namong na ngang loidaba kaya ima na ngang apangbi namong ni khana ngakpi namit sidagi mau ahaldusu mapuroiba kibana wakal takre chawbusu manemna khara semdok pidana nupi pura mankre masapiba ani poktuna makoi nungsi sanana leiminaki